ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯖꯥꯎ ꯑꯣꯟꯈ꯭ꯔꯕ ꯅꯤꯡꯊꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯤꯃꯥꯏ ꯀꯧꯏ꯫ ꯅꯤꯃꯥꯏ ꯂꯝ ꯀꯣꯏꯗꯨꯅ ꯐꯖ-ꯐꯖꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯂꯥꯏ ꯌꯦꯛꯄꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯗꯨꯕꯨ ꯅꯤꯃꯥꯏ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯆꯤꯟ ꯃꯅꯥꯎ 3ꯒꯤ ꯃꯅꯨꯡꯗ ꯅꯤꯃꯥꯏꯅ ꯑꯇꯣꯝꯕꯅꯤ꯫ ꯅꯨꯄꯤ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯃꯌꯥꯝꯕ 2 ꯑꯗꯨꯗꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯣꯏ꯫ ꯃꯃꯥ ꯃꯄꯥꯗꯤ ꯂꯧꯃꯤꯅꯤ꯫ ꯃꯄꯥꯅ "ꯅꯤꯃꯥꯏ, ꯅꯤꯃꯥꯏ, ꯅꯪꯕꯨ ꯉꯔꯥꯡ ꯏꯄꯥꯅ ꯃꯅꯤꯡꯒꯤ ꯏ ꯈꯔ ꯍꯧꯔꯤꯕꯗꯣ ꯐꯥꯟꯗꯠꯂꯝꯃꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯃꯠꯇ ꯐꯥꯟꯗꯠꯂꯝꯗ꯭ꯔꯅꯦ꯫ ꯏꯄꯥꯗꯤ ꯏꯗꯨꯅ ꯌꯦꯟꯒꯤ ꯃꯀꯣꯟꯁꯦ ꯀꯨꯞꯀꯦꯅ ꯈꯜꯂꯤ꯫ ꯄꯥꯕꯥ, ꯏꯗꯣ ꯑꯩꯅ ꯐꯥꯟꯒꯦꯅ ꯈꯨꯠꯇ ꯊꯥꯡꯒꯣꯟ ꯄꯥꯏꯔꯒꯗꯤ ꯆꯪꯉꯨꯔꯕꯅꯤ꯫ ꯑꯗꯨꯗ ꯏꯗꯣ ꯌꯥꯝꯅ ꯐꯖꯔꯝꯕꯗꯒꯤ ꯀꯣꯟꯅ ꯐꯥꯜꯂꯒꯦ, ꯏ ꯑꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝꯗꯣ ꯂꯥꯏ ꯑꯣꯏꯅ ꯌꯦꯛꯈꯤꯒꯦꯅ ꯈꯟꯕꯗꯒꯤ ꯏꯗꯣ ꯐꯥꯟꯗ꯭ꯔꯦ꯫ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯦ?" ꯄꯥꯕꯗꯤ ꯑꯩꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯁꯦ ꯀꯃꯥꯏꯅ ꯈꯪꯂꯝꯃꯤꯕ? ꯅꯄꯥꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯐꯥꯎꯕ ꯏꯆꯥꯅ ꯈꯨꯝꯂꯛꯀꯗꯕ ꯍꯥꯏꯔꯛꯀꯗꯕ ꯋꯥꯁꯦ ꯈꯪꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯍꯧꯗꯣꯡꯁꯨ? ꯑꯁꯦꯡꯕ꯭ꯔꯣ ꯄꯥꯕ? ꯍꯣꯏ, ꯅꯪꯒꯤ ꯌꯦꯛꯀꯗꯕ ꯂꯥꯏꯗꯣ ꯌꯦꯛꯂꯨꯔꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯏꯒꯤ ꯃꯍꯨꯠꯇ ꯂꯩꯇꯨꯝ ꯑꯣꯏꯅ ꯌꯦꯛꯂꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯩꯅ ꯂꯛꯅꯕꯁꯤꯗ ꯁꯥꯎꯔ ꯃꯥꯜꯂꯦ꯫ ꯍꯣꯏ ꯄꯥꯕ, ꯀꯨꯏꯔꯣꯏ, ꯐꯠ ꯂꯥꯎꯅ ꯍꯥꯟꯅ ꯌꯦꯛꯊꯣꯛꯂꯨꯔꯒꯦ꯫ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯗꯕ ꯏꯆꯥꯅꯣꯅꯦ? ꯃꯌꯥꯝꯕ 2ꯁꯤꯅ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯃꯊꯧꯅ ꯂꯩꯕ ꯅꯨꯄꯥꯇ ꯅꯨꯄꯥꯒꯨꯝꯅ ꯂꯩꯔꯤꯕ, ꯑꯗꯨꯒ ꯃꯥꯅ ꯂꯥꯏ ꯌꯦꯛꯄꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯤꯕ꯫ ꯌꯦꯛꯏꯕ ꯂꯥꯏꯁꯤꯅ ꯌꯥꯝꯅ ꯍꯩꯗꯅ ꯐꯖꯗꯅ ꯌꯦꯛꯄꯁꯨ ꯅꯠꯇꯕ, ꯀꯩꯁꯨ ꯅꯠꯇꯕ ꯂꯤꯟ ꯐꯥꯎꯕ ꯌꯦꯛꯄ ꯍꯩꯇꯕ ꯃꯥꯅ꯫ ꯍꯟꯗꯛꯇꯤ ꯃꯌꯥꯝꯕ 2ꯗꯣ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯝꯗꯅ ꯀꯣꯅꯨꯡꯗ ꯄꯨꯍꯟꯈꯤꯕ ꯇꯥꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯊꯤꯕꯒ ꯑꯃꯠꯇ ꯈꯪꯂꯔꯣꯏ꯫ ꯑꯩꯁꯨ ꯌꯦꯟꯒꯤ ꯃꯀꯣꯟꯁꯦ ꯁꯥꯕ ꯑꯃꯇ ꯂꯣꯏꯁꯤꯟꯒꯦ꯫ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯉꯥꯏ ꯂꯩꯔꯗꯤ ꯌꯦꯟꯒꯁꯦ ꯁꯤꯕꯅ ꯍꯥꯜꯂꯅꯤ꯫ ꯅꯤꯃꯥꯏꯅ "ꯀꯩꯅꯣ ꯑꯩꯅ ꯌꯦꯛꯂꯤꯁꯤꯅ? ꯅꯍꯥꯟ ꯑꯩꯅ ꯂꯤꯟ ꯌꯦꯛꯄꯗꯅ ꯃꯥꯜꯂꯨ ꯌꯥꯗꯦ, ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯏꯁꯤꯡꯁꯦ ꯌꯦꯛꯄꯗꯅ ꯂꯤꯟꯒꯤ ꯂꯤꯟ ꯉꯥꯛꯇ ꯃꯥꯜꯂꯤꯁꯤꯅ? ꯑꯩꯁꯦ ꯍꯩꯗꯤ ꯍꯩꯕꯖꯥꯠꯅꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯌꯦꯛꯄ ꯉꯝꯕ ꯃꯤ ꯑꯃꯠꯇ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ꯫ ꯁꯤꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ, ꯇꯣꯛꯑꯒꯦ꯫ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯁꯒꯣꯜꯁꯦ ꯊꯧꯔꯒ ꯐꯖꯕ ꯃꯐꯝ ꯊꯤꯔꯒ ꯌꯦꯛꯂꯨꯒꯦ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩ ꯆꯥꯛ ꯂꯥꯝꯃꯤ, ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯄꯥꯅ "ꯏꯆꯥꯁꯦ ꯂꯥꯏ ꯌꯦꯛꯄꯗ ꯋꯥꯔꯕꯀꯣ? ꯅꯄꯥꯗꯤ ꯋꯥꯗ꯭ꯔꯤ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯇꯧꯕꯅꯤꯅ꯫ ꯄꯥꯕꯥ, ꯂꯥꯏ ꯌꯦꯛꯄ ꯀꯥꯁꯦ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯈꯜꯂꯒ ꯃꯤꯠ 2ꯁꯤꯅ ꯌꯦꯛꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡ, ꯂꯥꯏꯗ ꯑꯃꯨꯛ ꯌꯦꯡ, ꯍꯛꯆꯥꯡꯒꯁꯦ ꯑꯆꯦꯠꯄ ꯑꯃꯗ ꯆꯦꯞꯂꯗꯅ ꯈꯨꯠꯀꯁꯦ ꯌꯥꯝ ꯃꯣꯟꯅ ꯃꯣꯡ ꯍꯥꯗꯅ ꯂꯩꯔꯒ ꯀꯥꯟꯗꯦꯗ, ꯌꯥꯝ ꯋꯥꯏ ꯄꯥꯕ꯫ ꯄꯥꯕ ꯍꯣꯏꯅ ꯂꯥꯏ ꯌꯦꯛꯄ ꯍꯩꯇꯕꯒꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯁꯤꯗꯤ ꯃꯥꯡꯂꯤꯗꯅ꯫ ꯀꯔꯥꯏ, ꯅꯪꯅ ꯍꯧꯖꯤꯛ ꯌꯦꯛꯂꯨꯔꯤꯕ ꯂꯥꯏꯗꯣ ꯏꯄꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯦ꯫ ꯁꯤꯗ ꯂꯩꯔꯦ ꯄꯥꯕ꯫ ꯀꯔꯤ ꯃꯥꯜꯂꯤ ꯄꯥꯕ? ꯐꯖꯕ꯭ꯔꯥ ꯌꯥꯝꯅ? ꯀꯔꯤ ꯂꯥꯏꯅꯣ ꯅꯪꯅ ꯌꯦꯛꯂꯤꯕꯁꯤꯕꯣ? ꯄꯪꯈꯣꯠꯇ ꯈꯣꯠꯆꯤꯜꯂꯒ ꯄꯣꯔꯛꯏꯁꯤꯕꯣ? ꯄꯥꯕꯩꯁꯦ ꯅꯆꯥꯗ ꯀꯔꯦꯝ ꯅꯩꯔꯣ? ꯑꯩ ꯁꯥꯎꯔꯛꯎꯔꯣ ꯄꯥꯕ? ꯁꯥꯎꯒꯅꯨ, ꯀꯔꯤꯅꯣ ꯅꯪꯅ ꯌꯦꯛꯂꯤꯕꯗꯣ ꯏꯄꯥꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯕ? ꯈꯪꯂꯒ ꯑꯃꯨꯛ ꯅꯣꯛꯅꯕꯤꯒꯦ ꯍꯥꯏꯔꯣ? ꯃꯃꯥꯅ "ꯀꯩꯗꯧꯔꯦ? ꯅꯣꯏ ꯅꯄꯥꯅ ꯑꯁꯨꯛ ꯀꯟꯅ ꯅꯣꯛꯂꯤꯁꯤꯅ?" ꯅꯆꯥ ꯑꯇꯣꯝꯕꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯦ ꯌꯦꯡꯂꯒ ꯅꯣꯛꯂꯝꯕꯅꯤꯗ꯫ ꯏꯆꯥꯅ ꯂꯥꯏ ꯌꯦꯛꯄ ꯍꯩꯕꯁꯤꯗ ꯅꯣꯏ ꯅꯄꯥꯁꯦ ꯏꯆꯥꯗ ꯀꯂꯛꯇꯅ ꯅꯣꯛꯂꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯅꯠꯇ꯭ꯔꯗꯤ ꯏꯃꯥ? ꯑꯗꯣ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯃꯥ, ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯃꯣꯏ ꯃꯄꯥꯁꯨ ꯏꯔꯨ ꯂꯨꯈꯤꯗꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯆꯥꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯆꯥꯔꯗꯕꯅꯤ, ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯗ꯭ꯔꯤ꯫
ꯁꯤ ꯂꯣꯏꯕ ꯉꯥꯏꯔꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯏꯔꯨꯗꯤ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯂꯨꯔꯒꯦ ꯑꯗꯨꯗꯤ ꯂꯥꯛꯄꯤꯔꯣ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯂꯝꯂꯒꯦ ꯅꯤꯃꯥꯏ ꯅꯪꯁꯨ ꯂꯥꯏꯗꯣ ꯍꯥꯟꯅ ꯊꯝꯂꯨꯔꯣ ꯑꯗꯨꯒ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯂꯒ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯃꯥ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯅꯤꯃꯥꯏꯒꯤ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯌꯥꯝꯕ ꯂꯥꯛꯄꯗ ꯅꯤꯃꯥꯏ ꯍꯔꯥꯎꯕꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯣꯅꯨꯡꯒꯤ ꯋꯥꯔꯤ ꯂꯤꯍꯟꯗꯨꯅ ꯇꯥꯏ ꯑꯁꯦꯡꯕ ꯇꯥꯆꯧ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯆꯧꯁꯦ ꯀꯔꯤꯝꯇꯒ ꯀꯤꯕꯒ ꯐꯥꯎꯗ꯭ꯔꯣ ꯀꯔꯤꯒꯤ ꯀꯤꯒꯗꯧꯔꯤꯕ ꯑꯩꯅ ꯀꯤꯒꯟꯗꯕꯒꯤꯅꯤꯅꯦ ꯏꯅꯤꯡꯊꯧꯅ ꯅꯪꯒꯤ ꯇꯥꯆꯧꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯄꯥꯛ ꯄꯥꯛ ꯊꯥꯔꯒ ꯊꯧꯅꯥ ꯐꯕ ꯀꯤꯒꯟꯗꯕꯒꯤ ꯃꯤꯡꯊꯣꯟ ꯄꯤꯔꯛꯂꯤꯕꯁꯦ ꯃꯄꯥꯅ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯃꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯕꯣ ꯃꯀꯣꯛꯁꯨ ꯇꯥꯍꯧꯗꯕꯅꯤꯅ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯤꯃꯥꯏꯅ ꯑꯗꯣ ꯇꯥꯆꯧ ꯑꯩꯈꯣꯏꯒꯤ ꯇꯌꯥꯏꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯅꯣꯏ ꯇꯌꯥꯏꯅꯕꯨ ꯌꯥꯎꯋꯦꯕ꯭ꯔꯣ ꯀꯤꯒꯟꯈ꯭ꯔꯕ ꯃꯥꯅꯕꯣ ꯑꯥ ꯃꯅꯤꯡꯗ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯊꯥꯡꯗꯨꯃ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅꯦ ꯑꯁꯦꯡꯕ꯭ꯔꯣ ꯇꯥꯆꯧ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯇꯌꯥꯏꯅ ꯍꯥꯏꯕꯗꯗꯤ ꯇꯥꯆꯧꯁꯦ ꯌꯥꯝꯅ ꯀꯤꯒꯜꯂꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯤꯡꯗꯇ ꯂꯩꯅ ꯍꯥꯏ ꯅꯣꯏ ꯇꯌꯥꯏꯅ ꯏꯀꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯤ ꯑꯣꯏꯔꯝꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯥꯆꯧ ꯇꯌꯥꯏꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯅ ꯊꯥꯖꯗꯣꯏꯔꯥ ꯇꯥꯆꯧꯅ ꯍꯥꯏꯕ ꯋꯥ ꯑꯣꯏꯅ ꯊꯥꯖꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯃꯄꯥꯅ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯁꯤꯗ ꯑꯣꯏꯅ ꯐꯝꯂꯤꯕ꯭ꯔꯥ ꯃꯌꯥꯝꯕꯅ ꯍꯣꯏ ꯄꯥꯕ ꯁꯤꯗꯅ ꯍꯥꯡꯆꯤꯠ ꯈꯔ ꯂꯥꯡꯉꯤꯅ ꯑꯩꯈꯣꯏ ꯅꯤꯃꯥꯏꯒ ꯐꯝꯂꯝꯕꯅꯤ ꯄꯥꯕꯗꯤ ꯏꯪꯈꯣꯜ ꯁꯨꯕ ꯂꯣꯏꯔꯕꯣ ꯂꯣꯏꯗ꯭ꯔꯗꯤ ꯅꯆꯥ ꯌꯥꯎꯔꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯄꯥꯕ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯈꯤꯇꯪꯇ ꯃꯉꯥꯏꯔꯦ ꯑꯗꯣ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯄꯗ ꯅꯅꯥꯎ ꯅꯤꯄꯥꯁꯤꯃꯁꯨ ꯌꯥꯏꯃ ꯄꯨꯕꯗꯧꯅ ꯄꯨꯕꯤꯈꯣꯗꯅ ꯃꯤꯁꯤꯡꯒ ꯈꯔ ꯄꯨꯟ ꯈꯣꯠꯇꯅ ꯂꯥꯟꯀꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯕꯗꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯡꯕ ꯇꯥꯔꯦꯅꯦ ꯅꯅꯥꯎ ꯅꯤꯄꯥꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯂꯥꯏ ꯌꯦꯛꯄꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯄꯥꯕꯁꯨ ꯋꯥꯔꯤꯗꯤꯕ ꯑꯗꯣ ꯇꯥꯆꯧ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯇꯜꯂꯤꯀꯣ ꯂꯥꯟꯃꯤ ꯑꯣꯏꯕ ꯀꯥꯏꯅ ꯉꯝꯃꯔꯣꯏ ꯑꯩ ꯏꯌꯥꯝꯕ ꯑꯅꯤꯅ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯄꯦꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯅꯤꯃꯥꯏ ꯅꯪꯕꯨ ꯂꯥꯏ ꯌꯦꯛꯄꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦꯍꯦ ꯑꯗꯨꯅꯅꯤ ꯅꯌꯥꯝꯕ ꯑꯅꯤꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯨ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝꯕꯅ ꯄꯥꯕꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯐꯅꯤ ꯅꯤꯃꯥꯏ ꯅꯪꯒꯤ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯟꯗꯕ ꯌꯥꯔꯣꯏ ꯇꯥꯆꯧ ꯅꯪꯁꯨ ꯄꯥꯕꯒꯤ ꯃꯤꯆꯪ ꯆꯪꯂꯛꯑꯕ ꯃꯄꯥꯅ ꯆꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯄꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯃꯌꯥꯝꯕꯅ ꯄꯥꯕ ꯑꯩ ꯅꯣꯡ ꯅꯤꯅꯤꯗꯤ ꯌꯨꯝꯗ ꯂꯩꯈꯤꯅꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩꯈꯣꯏ ꯅꯤꯃꯥꯏꯁꯦ ꯄꯦꯟꯅ ꯌꯨꯝꯁꯤꯗ ꯂꯩꯖꯍꯧꯔꯁꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯆꯠꯈ꯭ꯔꯒꯦ ꯉꯝꯃꯔꯣꯏ ꯑꯩ ꯄꯨꯒꯦꯒ ꯑꯩꯈꯣꯏ ꯄꯥꯕ ꯑꯣꯏꯅ ꯄꯨꯈꯣ ꯌꯨꯝꯁꯤꯗ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯎꯆꯠꯅꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯑꯦ ꯃꯄꯥ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯉꯥꯎꯆꯠꯅꯔꯒ ꯂꯩꯔꯦ ꯍꯥꯏꯔꯤꯅꯦ ꯅꯤꯃꯥꯏ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯕ ꯇꯝꯁꯤꯀꯣ ꯃꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯃꯄꯥꯅ ꯅꯣꯛꯂꯤꯁꯤꯅ ꯅꯪꯅ ꯑꯩꯅ ꯅꯣꯛꯄꯗ ꯁꯦꯟꯅꯔꯒ ꯂꯩꯔꯕꯣ ꯍꯥ ꯑꯩꯅꯕꯨ ꯅꯣꯛꯂꯕꯗꯤ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯣ ꯏꯁ ꯑꯩꯕꯨ ꯅꯪꯒꯤ ꯅꯣꯛꯄ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯍꯣ ꯁꯨꯝ ꯊꯣꯛꯂꯛꯄꯅꯦ ꯏꯆꯥ ꯂꯩꯕꯁꯤꯗ ꯅꯤꯃꯥꯏꯅ ꯏꯃꯥ ꯑꯩ ꯂꯥꯟꯃꯤ ꯑꯣꯏꯕ ꯇꯜꯂꯤꯀꯣ ꯀꯔꯤꯒꯤ ꯏꯆꯥꯗꯤ ꯂꯥꯟꯃꯤ ꯑꯣꯏꯗꯣꯏꯅꯣ ꯅꯌꯥꯝꯕ ꯑꯅꯤꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯂꯩꯕ ꯐꯪꯗ꯭ꯔꯗꯨꯅ ꯇꯧꯔꯤꯉꯩꯁꯤꯗ ꯃꯇꯨ ꯐꯥꯎꯕ ꯊꯤꯕ ꯈꯪꯂꯣꯏꯗꯧꯔꯤꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯅꯌꯥꯝꯕ ꯑꯅꯤꯁꯦ ꯑꯗꯨꯅꯅꯦ ꯏꯆꯥ ꯑꯇꯣꯝꯕꯗꯤ ꯂꯥꯟꯃꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯏꯃꯥꯒ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯏꯃꯥ ꯈꯛꯇꯅꯤ ꯃꯆꯥꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯔꯤꯕ ꯎꯕꯤꯔꯤꯕꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯑꯝꯃꯗꯤ ꯐꯗꯧꯕ ꯃꯃꯥ ꯑꯗꯣ ꯑꯆꯧꯕ ꯅꯅꯥꯎ ꯑꯇꯣꯝꯕꯁꯦ ꯂꯥꯟꯃꯤ ꯑꯣꯏꯕꯗꯗꯤ ꯌꯥꯗꯤ ꯌꯥꯅꯤꯗꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯄꯥꯕ ꯑꯩꯈꯣꯏꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯋꯥꯡ ꯆꯥꯎꯗꯅ ꯃꯁꯥ ꯃꯎ ꯐꯔꯤꯕꯅꯤ ꯏꯅꯤꯡꯊꯧꯅ ꯍꯦꯛ ꯎꯕꯒ ꯇꯥꯞ ꯂꯥꯎꯅ ꯂꯧꯈ꯭ꯔꯗꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣই ꯅꯤꯃꯥꯏꯁꯤꯅ ꯂꯥꯏ ꯌꯦꯛꯄꯅ ꯇꯧ ꯂꯩꯕꯁꯤꯗ ꯁꯣꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯌꯥꯗ꯭ꯔꯁꯨ ꯄꯨꯈ꯭ꯔꯣ
Karino paba? Aina tali haraga. Imanasu yaroi haisibo. Tumina layu Nimai. Napana hariba wase. Nangi tungni yaunani. La yekpanena haibasu nataba. Jing yeklagana lechin karaman. Lechin yeklagana jing karaman. Karino khangdaba laisu mayam ama yauribani. Paba, nachana hai haitaba harauna pamna tawjariba thabak ase manghange khanbinuba. Mamana Mui mapa icha ahumda ani amadi lami oirabasu icha tomba simadi mana pamjaba lambi asida sanuda. Tumilayu mama. Atomba se nangna lune sumtong mandana masa se pakhang phare. Gyan taba yare haibase he kahole. Aduna angang macha sadana yum masida adum leirabani. Mayambana Ima aikoigi leibak ase atopa leibak singi yamna pamba kalakpa mi hoba haido haujik yamna oiribani. Aduna haujik se karamba matamda atopa leibak ning thongna aikoigi leibak asida landarakani haiba tamba ngamba nate. Aduna konungda leiduna thang paiba ten kapa ta langba sari sara yamna haiba ma mathau taraban. Aduna aikoigi Nimai se konungda leibaduna yamna phaduni. Nimai na Ima Ningai tawnu Nimai nang angang macha nate nasane na kay asiba chama na chabada loibasu ngamgadabu nate aduga ningai ka tawduna. O soire moi mapagi wado kay ahing batara na chaba haidongi asiba kay chama nabu kari chagi haribano uchi uresu kay asiba chama na di chara ruyi. Nimai na Aikoy paba se ngasaydagi aingonda phagi tawri boire. Karigi phagi asengmani ne napana haribase. Chalo napinaron yomsilaga thamuro hayeng nayamaga chakhigadawbani. Mapagi asawbadu ubada Nimai nokpa chap lepi aduga imungna tumina changlaga mapi maron yomsilami. Mamasu wa makha takhidre. Nimai na Ai lanmidi sungai oiroi aduna horen ahing yumse thadoklaga chakhrage. Ima baba nachabu warauganuko. Numit adu haukhre nongalakpagi ayutadi Nimai magi kada leiramdre. Mapana Aikoi Nimai di magi phamungda leitena. Mamana Karino harisibo maningda kati leitabro. Maningdasu leitine mama. Mayambana Aigi sagol angangbidusu leitine paba. O magi hongnabido soidana tawramlani. Paba na harise akhoi Nimaido yumse thadoklaga chakre aigi sagolsu pukre haidoira. Hoine achauba soidana Nimaido yum thadoklaga chakrene. Kamai tawin tawriside asuk yamna ngangnabi chasiba. Mamana Adudi icha tomado amukta thibiru chudana. Thirunu mayambase chakre khanglakanda amuk halakani. Apang mangang sabagi wani singkraba khadrak haikraba icha tomani. Mayambana Adudi paba ai mu chatnaba tawragi hayenga ngairaroi. Mathang yaimaga punna lakpadadi aikoy Nimai se namdana pharaga puragi. Hoi mathang namdana pugadabani ko. Hoi paba Ima ai amu chatlukhigi. Hoi phajana chatluko sagondo phajana tamna thaw miga mu thengjinani. Aikoy Ima sidiba Mapana Sagogu kamaina thengjinadoino masi nupi sidiba. Asumna numit kharani haukhre Nimai di yumdagi lapna sum chakhibana yumda mu halakpagi wakhal leikhidre. Yumdasu mama mapagado pakhatpa amasum phauраklami. Tha kharagi matungdadi Nimai gi leibakta atopa leibak amagi tamthiraba ningthau amana lanmi mayam amaga landaraktuna akiba phangna misi mina thokpa haurammi. Adubu Nimai di karisu khanglamdana fajaraba mafam thiduna layeknaba tawri. Nimai na
Yeke tauriba mafam adu icham chamba mafam amasu oiramde. Imai, asuk yamna chawba nungjaw sidi imana pokpadagi thengnaraktri he. Masigi nungjaw sidi mamai su pale. Ngasidi masigi nungjaw su oina phajana yeklagi he. Numit tagi su tajasanu. Koino nungjaw se lengai sina. Ai wakhana oiramnida. Nate he nung hogole. Hoi ma. Nungjaw na. Kanano. Ai tungda wayam na ngalba miyoy ase. Karay loikre. Yam thuna aigi mangna tholo. Karigumba ai thiraklabadi phibam chadana na thwaido manglani he. Wa sungangi nungna. As nakonga segai dori he. Nungjaw na. Karino. Sida lari sina. E. Yeknabagi khulai oira jala. E. Nungse no iro. Karino. Nokpa yabra. Oh. Ipana aikhoi tachogi manak induna konong chathoro harido. Chatlamadi phadawni ko. Chacharamlabadi ngasi aini uribase uramloi ko. Aina nga idi. Ai hauju phawba wanthadri sinini. Aigi saktam yekliba oire. Aduga ai su sukman mandaba. Karai chaikre. Layekpa misak ase. He layekpa. Aigi khuchaw asine hairaga thiraklabadi natai kaya chararoi. Aduna nasana khangna tholou he. Chenbasu nangaroi. Lotlasu sirani. Aduna ai thoklagida. Sire iraibak. Hingle iraibak. Oh. Nangdi sida lotliba oire. Taibang mi kanamtana changba kinaba. Mafam asida nangna changlaklaga aigi saktam yekliba nangmu kanano. Kanana tharakpano ha. Ai ni mani. Kanamtana tharakpa nate. Aduga mafam ase nungi butlai haibasu khangde. Aidi sum aibu nungi but kaina. Hey. Ai but nate ne. But na chadi kari. Nungjaw na bu wangang bro. Leng mo chapangam bro. Nungdi mafam amada sungleng dana adum taraga laidaw na tro. Ai se nung nate ne. Isa se nung daw na kanbagi nung man magi wani ne. Adudi nung na chadi taibang mine hagi hairo. Adusu mamay panba nungjaw. Ado ai nung nate haiba. Adudi but oiramgani. But amu hairi ene. Ai busu nate. Nung su nate ne he. Yare khange. Ai se layekpa mini. Haifetang yengmada kari hairi no haiba. Yamlaine khangma jani. Masi khutum sina pop laga thomdatana ba. Is siramnida. Aina mangonda wa hangadra haraga mana onya ingonda marek tawraga leirene. Hayu nang kanano? Karai dagino? Aduga mafam asida matau karamna lakhibano? Nimaina magi wari khara samlakna hairammi. Adudi nang yumda amuk hanjilaroidra? Hanjingani. Haujikti nati. Haujikti ai lam khara koikhini. Fazaba mafam kaya yengkhini. Ado nangbu lairo. Karino. Atai su lairibro. Aigi khubak asida karause. Ai kanano haige. Asengkiro. Khubak ta kahalaga aibu laktana kadi langbiganuko. Langoni ni mai. Aine aigi oriba phibam asida chahi chama helaba phawba miyoy kanamtaga wari sanaba phangdana aigi wari khangan mangamdana directly banine. Ado ngasi nanga thengnabadagi wari sanaba su phangi. Aigi wari su nanga tabirani. Aduna ai ngasidi yamna harawine. Hana aiguna mi oirambro haise. Wari lirake munna taw. Chahi chamagi mamangda ayese laibak asigi ningthau oirami. Aigi imingna ningthau nungpo kaw. Ai ningthau nungpo ki wari se takre.
ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯅꯤꯡꯊꯧ ꯅꯣꯡꯄꯣꯛꯀꯤ ꯋꯥꯔꯤ ꯂꯤꯈ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯅ ꯂꯤꯔꯤꯕ ꯑꯩꯒꯤ ꯋꯥꯔꯤꯗꯤ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕ ꯂꯥꯟ ꯑꯃꯠꯇ ꯃꯥꯏꯊꯤꯕ ꯌꯥꯎꯈꯤꯗ꯭ꯔꯤꯅ꯫ ꯑꯇꯩꯗꯤ ꯑꯗꯨꯒ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯨꯞꯃꯟꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦꯅ꯫ ꯍꯩꯠ! ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯋꯥꯔꯤ ꯂꯤ? ꯃꯗꯨ ꯑꯔꯥꯟꯕ ꯋꯥꯔꯤꯅꯤ꯫ ꯑꯍꯥꯟꯕꯒꯤꯗꯨꯃꯗꯤ ꯆꯨꯝꯃꯤ꯫ ꯅꯣꯏ ꯄꯨꯄꯨꯗꯣ ꯌꯨꯝꯗ ꯂꯩꯍꯧꯕ꯭ꯔꯥ ꯍꯥ? ꯃꯉꯛ ꯁꯝꯗꯣ ꯊꯗꯠꯀꯦꯅꯦ꯫ ꯁꯤꯈꯤꯕ ꯀꯨꯏꯔꯦꯍꯦ ꯑꯩꯒꯤ ꯄꯨꯄꯨꯗꯤ꯫ ꯄꯨꯄꯨꯅ ꯍꯥꯏꯔꯝꯕꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯃꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯑꯆꯨꯝꯕ ꯋꯥꯔꯤ ꯂꯤꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯑꯩꯅ ꯂꯥꯟ ꯉꯝꯗꯕ ꯂꯩꯕꯥꯛ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯩꯒꯤ ꯃꯤꯡ ꯇꯥꯕꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯑꯩꯕꯨ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯥꯄꯟ ꯌꯥꯝꯅ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯁꯥ ꯏꯊꯟꯇ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯩꯃꯨꯛ ꯀꯟꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯆꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯁꯔꯨꯛ, ꯍꯥꯏꯕꯗꯤ ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯅꯥꯏ ꯃꯌꯥꯝ ꯑꯃꯒ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯗꯩꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ? ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯥꯝꯒꯤ ꯁꯅꯥ ꯂꯨꯄꯥ ꯊꯝꯐꯝ ꯑꯣꯏ, ꯁꯅꯥꯒꯤ ꯆꯤꯡꯗꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯋꯥꯔꯤꯗꯤ ꯅꯪꯁꯨ ꯂꯥꯏꯒꯤ ꯁꯅꯥ ꯂꯧꯕ ꯀꯥꯏꯅ꯫ ꯂꯥꯏꯒꯁꯦ ꯀꯤꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯇꯨꯃꯤꯟꯅ ꯋꯥꯔꯤꯁꯦ ꯇꯥꯈꯣꯍꯦ꯫ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯏꯁꯥꯗ ꯅꯥꯄꯟ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩ ꯂꯥꯏ ꯐꯥꯎꯕ ꯀꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯀꯥꯟꯗꯗꯤ ꯁꯅꯥꯒꯤ ꯆꯤꯡꯁꯨ ꯂꯩꯔꯝꯗ꯭ꯔꯦ, ꯁꯅꯥꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯣꯏ ꯑꯃꯨꯛ ꯍꯜꯂꯦ? ꯍꯟꯗꯦ, ꯊꯤꯕ ꯌꯥꯕ ꯊꯤꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯒꯤ ꯆꯤꯡꯗꯨꯝ ꯑꯃ ꯂꯩꯔꯝꯈꯤ꯫ ꯅꯨꯡꯒꯤ ꯆꯤꯡꯗꯨꯝ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯗ ꯅꯨꯡꯒꯤ ꯆꯤꯡꯗꯨꯝ ꯑꯁꯦ ꯊꯨꯒꯥꯏꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯤ? ꯆꯤꯡꯗꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯁꯅꯥ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗꯒꯤ꯫ ꯑꯗꯨꯗꯤ ꯊꯨꯒꯥꯏꯔꯦ, ꯁꯅꯥ ꯐꯪꯉꯦ꯫ ꯀꯔꯥꯏꯗꯒꯤ ꯁꯅꯥꯅꯣꯗ? ꯆꯤꯡ ꯑꯗꯨꯗ ꯂꯥꯏ ꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯣꯏ ꯑꯅꯤꯗꯨꯗꯤ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯣꯏ ꯑꯅꯤꯅ ꯆꯤꯡ ꯑꯁꯦ ꯊꯨꯒꯥꯏꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯗꯣ ꯃꯋꯥ ꯂꯧꯗꯅ ꯏꯅꯥꯏ ꯃꯌꯥꯝ ꯑꯗꯨꯗ ꯅꯨꯡꯒꯤ ꯆꯤꯡ ꯑꯗꯣ ꯊꯨꯒꯥꯏꯕ ꯂꯦꯞꯍꯜꯂꯝꯗꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯃꯈꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯕ? ꯃꯣꯏ ꯑꯅꯤꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯗꯕꯤ ꯑꯩꯅ ꯆꯤꯡ ꯑꯗꯣ ꯁꯨꯝ ꯊꯨꯒꯥꯏꯕꯗꯨꯗ ꯂꯥꯏ ꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯃꯣꯏꯒꯤ ꯏꯁꯤꯡ ꯆꯐꯨꯗꯣ ꯑꯩꯒꯤ ꯏꯁꯥꯗ ꯈꯤꯛꯆꯤꯜꯂꯒ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯅꯨꯡꯒꯤ ꯁꯥ ꯑꯣꯜꯂꯣ, ꯃꯤ ꯑꯣꯏꯅ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤꯕꯅꯦꯃꯤ꯫ ꯑꯗꯩꯗꯤ ꯑꯩꯗꯣ ꯈꯪꯍꯧꯗꯦ꯫ ꯑꯩꯅ ꯊꯨꯒꯥꯏꯍꯟꯈꯤꯕ ꯅꯨꯡꯖꯥꯎꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯅꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯒꯤꯗꯤ ꯑꯩꯗꯣ ꯈꯪꯍꯧꯗꯦ ꯅꯨꯡꯒꯤ ꯁꯥ ꯑꯣꯟꯕ꯫ ꯑꯦ, ꯑꯗꯨꯗꯤ ꯅꯪ ꯃꯤ ꯑꯣꯟꯕ ꯑꯗꯨꯝ ꯉꯝꯈꯤꯗ꯭ꯔꯦ? ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯨ ꯆꯤꯡꯗꯨꯝ ꯑꯃꯒꯨꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯑꯩꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯔꯒ ꯁꯥꯎꯅꯤꯡꯗꯨꯅ ꯑꯩꯒꯤ ꯈꯨꯠꯅ ꯍꯥꯏꯕ ꯊꯤꯟꯕ ꯇꯧꯕꯗꯒꯤ ꯑꯩꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯔꯝꯃꯤ꯫ ꯑꯥꯏ, ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯑꯗꯨꯒ ꯂꯥꯏ ꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗꯤ? ꯂꯥꯏ ꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕ ꯅꯨꯡꯖꯥꯎ ꯑꯃꯒꯨꯝꯅ ꯂꯦꯡꯕ ꯑꯣꯠꯄ ꯌꯥꯗꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯈꯤ꯫ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯍꯟꯗ, ꯂꯦꯡꯕ ꯑꯣꯠꯄꯁꯨ ꯌꯥꯗ꯫ ꯑꯗꯨꯒ ꯂꯥꯏ ꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯥꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤꯗꯣ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯒꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯂꯦꯡꯕ ꯆꯠꯄ, ꯋꯥ ꯉꯥꯡꯕ ꯉꯝꯂꯤꯕ? ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯅꯤꯡꯕ ꯃꯇꯩ ꯃꯅꯥꯎꯗꯣ ꯆꯠꯈ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ꯫ ꯃꯣꯏ ꯑꯅꯤꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯒꯤ ꯏꯔꯥꯟ ꯄꯨꯝꯕ ꯀꯣꯛꯄꯤꯔꯝꯂꯒ ꯑꯩꯕꯨ ꯂꯦꯡꯕ, ꯆꯠꯄ, ꯋꯥ ꯉꯥꯡꯕ ꯂꯣꯏꯅ ꯉꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯚꯝꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯤ ꯑꯃꯒꯤ ꯐꯤꯚꯝꯗꯤ ꯑꯣꯜꯍꯜꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯟꯅꯒꯨꯝꯅ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯕꯗꯤ ꯑꯩꯒꯤ ꯁꯤꯕꯒꯤ ꯃꯇꯝꯗꯣ ꯌꯥꯝꯅ ꯍꯦꯜꯂꯦ꯫ ꯑꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃꯒꯨꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯇꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ
ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯋꯥ? ꯑꯩꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯌꯨ, ꯃꯤꯁꯛ ꯑꯗꯣ ꯑꯐꯕ ꯑꯁꯦꯡꯕ ꯅꯪꯒꯤ ꯃꯔꯨꯞꯅꯤꯅ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯪ ꯑꯁꯦ ꯀꯔꯤꯃꯠꯇ ꯇꯧꯕꯤꯗ꯭ꯔꯤꯕꯁꯦ꯫ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ? ꯍꯣꯏꯅꯦ ꯅꯤꯃꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯖꯥꯎꯒ ꯅꯤꯃꯥꯏꯒ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯃꯥꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯃꯥꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯃꯃꯥꯅ, ꯃꯣꯏ ꯃꯄꯥ, ꯏꯆꯥ ꯑꯇꯣꯝꯕꯗꯨꯕꯨ ꯎꯕ ꯐꯪꯗꯅ ꯈꯣꯡꯕꯥꯜ ꯂꯨꯛꯄꯥꯜ ꯑꯁꯤꯗ ꯁꯤꯕꯅ ꯍꯥꯟꯗꯧꯔꯕ꯭ꯔꯅꯦ ꯑꯩꯕꯣ? ꯃꯃꯥ, ꯏꯆꯥ ꯑꯇꯣꯝꯕꯗꯣ ꯃꯄꯥ ꯑꯩꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯅꯥꯛꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯐꯪꯂꯝꯒꯗꯕꯅꯤꯀꯣ꯫ ꯍꯧꯖꯤꯛꯄꯨ ꯏꯆꯥ ꯑꯇꯣꯝꯕꯗꯣ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯄꯤꯔꯝꯅꯗ꯭ꯔꯅꯦ ꯃꯣꯏ ꯃꯄꯥ? ꯃꯃꯥ, ꯏꯆꯥ ꯑꯇꯣꯝꯕꯗꯣ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯣꯏꯁꯅꯨꯅꯦ꯫ ꯃꯉꯣꯟꯗ ꯇꯥꯒꯗꯕ ꯗꯁꯥ ꯄꯨꯝꯕ ꯃꯄꯥ ꯑꯩꯉꯣꯟꯗ ꯇꯥꯕ ꯑꯣꯏꯖꯁꯅꯨꯅꯦ꯫ ꯏꯆꯥ ꯑꯍꯜꯒ ꯌꯥꯏꯃꯒꯕꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯣꯅꯨꯡꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯍꯥꯏꯗꯣ, ꯑꯗꯨꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯅꯩꯗꯣ꯫ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯦ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯇꯕ ꯃꯥꯜꯂꯤꯅꯦ, ꯅꯨꯄꯤ ꯉꯥꯛꯇ 8ꯅꯤ ꯍꯥꯏ꯫ ꯑꯁ, ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯅꯒ ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯤ 8ꯇꯣ ꯐꯥꯈ꯭ꯔꯕꯗꯤ? ꯃꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ, ꯌꯦꯛꯅꯕ ꯂꯥꯛꯄ ꯃꯥꯜꯂꯤ, ꯃꯤ ꯌꯥꯝꯅ ꯀꯞꯄ ꯃꯈꯣꯟ ꯇꯥꯏꯅꯦꯍꯦ꯫ ꯅꯤꯃꯥꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝ ꯀꯤꯅ ꯇꯨꯃꯤꯟꯅ ꯂꯣꯠꯂꯝꯃꯤ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯀꯣꯅꯨꯡ ꯑꯗꯨ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯃꯥꯏꯒ ꯅꯨꯡꯖꯥꯎ ꯑꯗꯨꯒꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯈꯔ ꯃꯐꯤ ꯌꯣꯝꯗꯨꯅ ꯆꯦꯟꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯡꯖꯥꯎꯅ, ꯅꯤꯃꯥꯏ, ꯑꯥꯗ ꯃꯤꯑꯣꯏ ꯈꯔ ꯀꯔꯤꯅꯣ ꯄꯨꯗꯨꯅ ꯆꯦꯟꯅꯕꯒꯨꯝ ꯎꯏꯅꯦꯍꯦ꯫ ꯅꯪꯗꯤ ꯂꯣꯏꯅ ꯎꯔꯝꯅꯤ, ꯑꯩꯗꯤ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯑꯩꯅ ꯁꯒꯣꯜꯗꯣ ꯊꯥꯗꯣꯛꯈ꯭ꯔꯣ, ꯑꯩꯒꯤ ꯂꯩꯖꯨꯝꯁꯤꯗ ꯇꯣꯡꯂꯨ ꯂꯥꯎ ꯍꯥꯏꯁꯨ ꯌꯥꯗꯦ꯫ ꯁꯒꯣꯜꯁꯦ ꯀꯌꯥꯝ ꯄꯥꯝꯃꯨꯔꯤꯅꯣ ꯈꯪꯗꯦꯅꯦꯍꯦ꯫ ꯁꯒꯣꯜꯁꯦ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯌꯦ, ꯑꯩꯒꯤ ꯇꯥꯆꯧꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯒ ꯑꯩꯃꯨꯛ ꯅꯥꯟꯊꯔꯒ ꯇꯥꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ? ꯅꯥꯟꯊꯔꯣꯏꯅꯦꯍꯦ, ꯅꯥꯟꯊꯔꯁꯨ ꯑꯩꯅ ꯐꯥꯗꯣꯏꯁꯤꯗꯤ꯫ ꯂꯥꯎꯁꯦ, ꯁꯒꯣꯜꯗꯣ ꯊꯥꯗꯣꯛꯈ꯭ꯔꯣ, ꯁꯤꯗ ꯑꯣꯏꯅ ꯇꯣꯡꯉꯨ꯫ ꯅꯪꯁꯦ ꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯏꯀꯣ ꯅꯤꯃꯥꯏ꯫ ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯁꯒꯣꯜꯁꯦ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯕꯗ ꯃꯥꯒꯤ ꯁꯒꯣꯜꯗꯤꯅ ꯉꯥꯡꯂꯅꯤ꯫ ꯑꯦ, ꯇꯞꯅ ꯄꯥꯏꯔꯣꯍꯦ, ꯅꯪꯒꯤ ꯈꯨꯠꯇꯨꯅ ꯄꯤꯛꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯆꯠꯄꯗꯤ ꯑꯩꯗꯤ ꯄꯨꯡꯄꯥꯛ ꯄꯥꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ, ꯑꯩꯕꯨ ꯄꯥꯏꯕ ꯍꯩꯇꯕꯗꯧꯅ? ꯇꯨ, ꯑꯥꯗ ꯃꯤ ꯈꯔ ꯆꯦꯟꯅꯔꯤꯁꯤ ꯌꯦꯡꯉꯨ, ꯃꯣꯏꯁꯦ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕꯖꯥꯠꯅꯣ? ꯍꯣꯏꯅꯦ, ꯁꯤꯗꯒꯤꯗꯤ ꯂꯣꯏꯅ ꯎꯔꯦꯅꯦ꯫ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤ, ꯁꯤꯗꯤ ꯊꯥꯡꯖꯤꯡ ꯆꯤꯡꯒꯁꯦ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ꯫ ꯑꯗꯣ ꯃꯤꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩ ꯑꯃꯨꯛꯇ ꯆꯪꯂꯒ ꯍꯪꯂꯨꯒꯦ꯫ ꯅꯪꯗꯤ ꯁꯤꯗ ꯑꯗꯨꯝ ꯆꯤꯡꯗꯨꯝ ꯁꯥꯔꯒ ꯂꯩꯔꯝꯃꯨ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯎꯕꯗ ꯃꯤꯁꯤꯡꯁꯦ ꯀꯤꯗꯅ ꯂꯣꯏꯅ ꯁꯤꯔꯅꯤ꯫ ꯍꯣꯏ, ꯈꯔ ꯊꯨꯅ ꯆꯠꯂꯒ ꯍꯪꯉꯧꯀꯣ, ꯑꯩ ꯁꯤꯗ ꯐꯝꯂꯝꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯑꯩ ꯑꯃꯨꯛ ꯊꯅꯝꯂꯒ ꯆꯦꯟꯈꯤꯅꯨꯀꯣ, ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕ꯫ ꯅꯤꯃꯥꯏꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯃꯥꯏꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯃꯥꯏꯅ ꯑꯃꯨꯛ ꯅꯨꯡꯖꯥꯎꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯅꯨꯡꯖꯥꯎ, ꯑꯩꯒꯤ ꯏꯃꯥ, ꯏꯄꯥ, ꯇꯥꯆꯧ, ꯇꯌꯥꯏꯗꯣ ꯍꯤꯡꯂꯝꯈꯤꯗ꯭ꯔꯅꯦ? ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯅꯨꯡꯖꯥꯎ꯫ ꯑꯩꯁꯨ ꯂꯥꯛꯀꯅꯤ, ꯌꯦꯛꯅꯕ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯇꯨꯝꯅꯕ ꯍꯥꯠꯀꯅꯤ꯫ ꯀꯔꯤꯒꯤ ꯃꯣꯏꯅ ꯍꯦꯛꯇ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯪꯂꯛꯂꯒ ꯑꯩꯒꯤ ꯃꯤꯁꯤꯡꯕꯨ ꯍꯦꯛꯇ ꯑꯣꯠꯅꯩꯕ ꯌꯥꯕ꯭ꯔꯣ? ꯃꯣꯏꯒꯤ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ? ꯂꯥꯎꯆꯠꯁꯤ ꯅꯤꯃꯥꯏ, ꯅꯪ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯀꯜꯂꯨꯔꯁꯤ꯫ ꯑꯁꯦꯡꯕ꯭ꯔꯣ ꯅꯨꯡꯖꯥꯎ? ꯑꯁꯦꯡꯕꯅꯤꯅꯦ ꯅꯤꯃꯥꯏ, ꯑꯩ ꯅꯪꯕꯨ
ꯑꯩꯒꯤ ꯈꯨꯕꯥꯛ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯍꯟꯒꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯇꯨꯝꯃꯨ ꯑꯩ ꯀꯣꯅꯨꯡ ꯌꯧꯅꯕ ꯈꯔ ꯊꯨꯅ ꯆꯦꯟꯒꯦ ꯍꯣꯏ ꯅꯤꯡꯖꯥꯎ ꯍꯦ ꯂꯥꯏ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒ ꯏꯌꯥꯝꯕ ꯑꯅꯤꯒꯗꯣ ꯁꯣꯏꯗ ꯉꯥꯝꯗꯅ ꯂꯩꯍꯟꯕꯤꯔꯝꯃꯨꯀꯣ ꯀꯩꯁꯨ ꯇꯧꯔꯝꯗꯕ ꯑꯣꯏꯁꯅꯨ ꯅꯤꯃꯥꯏ ꯃꯄꯨ ꯃꯥꯕꯨ ꯊꯥꯖꯧ ꯃꯄꯨ ꯃꯥꯕꯨ ꯈꯣꯏꯔꯝꯕ ꯂꯦꯞꯀꯅꯨꯀꯣ ꯅꯤꯃꯥꯏ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯅꯤꯃꯥꯏꯕꯨ ꯃꯥꯒꯤ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯀꯣꯅꯨꯡ ꯇꯥꯟꯅ ꯀꯟꯅ ꯆꯦꯜꯂꯛꯄ ꯑꯗꯨ ꯑꯎꯕ ꯃꯤꯁꯤꯡꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯀꯣꯅꯨꯡꯗꯨ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯁꯥꯃꯨ ꯃꯌꯥꯝ ꯑꯃ ꯄꯣꯔꯛꯂꯒ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯍꯥꯠꯄꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯅꯤꯃꯥꯏꯅ ꯅꯨꯡꯖꯥꯎ ꯃꯤ ꯅꯦꯠꯅꯤꯀꯣ ꯌꯦꯡꯂꯒ ꯆꯦꯜꯂꯨꯍꯦ ꯑꯩꯈꯣꯏꯅꯤ ꯎꯕꯗ ꯃꯤꯁꯤꯡꯁꯦ ꯀꯤꯗꯅ ꯆꯦꯟꯅꯔꯦ 이반이 나대 미싱나 기리세 아잉원다니 ꯅꯪꯗꯤ 우러모이 미싱나 ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯄꯨꯡꯇꯨꯝ ꯇꯨꯝꯂꯤꯗꯅ ꯑꯃꯅ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯌꯥꯝꯂꯕ ꯁꯥꯃꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯑꯁꯨꯛ ꯆꯥꯎꯔꯕ ꯅꯨꯡꯒꯤ ꯕꯨꯠ ꯑꯃꯃꯨꯛ ꯄꯨꯔꯒ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯀꯔꯥꯏꯗ ꯆꯦꯜꯂꯣ ꯍꯥꯏꯕꯅꯣꯕ ꯅꯨꯡꯖꯥꯎꯅ ꯕꯨꯠ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯅꯤ ꯑꯩ ꯕꯨꯠ ꯅꯠꯇꯦꯅꯦꯍꯦ ꯑꯗꯨꯒ ꯑꯩꯁꯦ ꯌꯦꯛꯅꯕ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯟꯕ ꯂꯥꯛꯏꯕꯅꯤꯅꯦ ꯅꯤꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯅꯠꯇꯤꯌꯦ ꯌꯦꯛꯅꯕ ꯇꯥꯟꯊꯣꯛꯄ ꯂꯥꯛꯏꯕꯅꯦ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯥ ꯑꯩꯈꯣꯏꯒꯤ ꯃꯤꯅꯦ ꯍꯥꯏꯕ ꯑꯣ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯅꯕ ꯊꯥꯔꯛꯄ ꯕꯨꯠ ꯑꯣꯏꯔꯦꯗꯅ ꯅꯨꯡꯖꯥꯎꯅ ꯕꯨꯠ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯤ ꯏ ꯀꯥꯔꯛꯇꯅꯕ ꯂꯣꯏꯅ ꯅꯦꯛꯈꯥꯏꯅꯤꯀꯣ ꯅꯦꯛꯀꯅꯨꯍꯦ ꯀꯣꯟꯅ ꯑꯗꯨꯝ ꯕꯨꯠ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯗꯕꯁꯤꯕꯨ ꯇꯨ ꯑꯥꯗ ꯀꯣꯅꯨꯡ ꯎꯔꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯁꯥꯃꯨ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏꯅꯤ ꯍꯦꯔꯥ ꯂꯣꯏꯅ ꯍꯥꯠꯂꯣꯍꯦ ꯃꯤꯒꯤ ꯂꯝ ꯄꯥꯝꯕ ꯅꯤꯡꯊꯧꯗꯨꯁꯨ ꯌꯥꯎꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯑꯥꯗ ꯆꯤꯡꯗꯨꯝ ꯑꯃ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯜꯂꯛꯏꯔꯥ ꯑꯣꯜꯂꯒ ꯂꯥꯛꯏꯔꯥ ꯑꯃ ꯎꯔꯤꯕꯁꯦ ꯑꯃꯅ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯅꯦꯠꯄ ꯍꯧꯈ꯭ꯔꯦ ꯆꯦꯜꯂꯣ ꯆꯦꯜꯂꯣ ꯃꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯣꯠꯅ ꯊꯝꯕ ꯕꯨꯠꯀ ꯂꯩꯕ ꯑꯣꯏꯔꯦꯗꯅ ꯅꯨꯡꯖꯥꯎꯅ ꯁꯥꯃꯨꯁꯦ ꯐꯥꯔꯒ ꯊꯣꯝꯗꯠꯀꯦꯍꯦ ꯇꯥꯅꯒ ꯊꯤꯜꯂꯛꯏꯅꯦ ꯍꯦꯔꯥ ꯇꯥꯞ ꯄꯥꯏꯔꯒ ꯍꯦꯛꯇ ꯂꯪꯈꯤꯒꯦ ꯅꯤꯃꯥꯏꯅ ꯇꯣꯡꯉꯒ ꯌꯦꯡꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅ ꯑꯁꯨꯝꯅ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯌꯥꯕ ꯍꯥꯠꯂꯝꯃꯤ ꯈꯔ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯨꯡꯖꯥꯎꯅ ꯐꯥꯔꯝꯃꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯅꯤꯃꯥꯏꯒꯤ ꯃꯌꯥꯝꯕ ꯑꯅꯤ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯂꯥꯟꯃꯤꯁꯤꯡꯗꯨ ꯏꯉꯛ-ꯉꯛꯅ ꯏꯀꯣꯏ ꯀꯣꯏꯅ ꯅꯨꯡꯖꯥꯎꯗ ꯌꯦꯡꯂꯝꯃꯤ ꯅꯨꯡꯖꯥꯎꯅ ꯅꯤꯃꯥꯏ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦꯅꯦ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯦ ꯕꯨꯠꯅꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯤ ꯌꯦꯛꯅꯕ ꯅꯤꯡꯊꯧꯅ ꯅꯪ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯌꯨ ꯑꯩ ꯀꯤꯕꯅ ꯌꯥꯗ꯭ꯔꯦꯕ ꯅꯤꯃꯥꯏꯅ ꯍꯥꯏꯒꯦ ꯅꯤꯃꯥꯏꯅ ꯅꯨꯡꯖꯥꯎꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯒ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯥꯅꯕ ꯅꯨꯡꯖꯥꯎ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯎꯗꯨꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯌꯥꯝ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯍꯥꯏꯅ ꯅꯤꯃꯥꯏꯒꯤ ꯃꯌꯥꯝꯕ ꯑꯅꯤꯅ ꯏꯅꯤꯡꯊꯧ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕ ꯅꯤꯃꯥꯏꯗꯨꯅꯦ ꯅꯤꯡꯊꯧꯅ ꯍꯥ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯍꯟꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯍꯥꯏꯔꯝꯕ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯅꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯂꯥꯟꯃꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯌꯥꯔꯣꯏ ꯑꯣꯏꯔꯣꯏ ꯃꯥꯅ ꯀꯔꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯏꯇꯣꯟꯇꯣꯟꯕꯤ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤꯁꯦ ꯃꯉꯣꯟꯗ ꯊꯥꯖꯔꯒ ꯏꯌꯥꯅꯨꯄꯥ ꯑꯣꯏꯊꯣꯛꯀꯦ ꯍꯥ ꯑꯁꯦꯡꯕꯒꯤ ꯏꯅꯤꯡꯊꯧ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧꯅ ꯑꯣ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯄꯨꯛꯅꯤꯡꯕꯨ ꯅꯨꯡꯁꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦ ꯅꯨꯡꯖꯥꯎꯅ ꯑꯗꯨꯗꯤ ꯅꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯟꯅꯅꯕ
Nayum maikay tamna, langkrage he. Nungjaw na yeknaba ningthau adu kanna langkhirami. Ningthau masak uda khay paikhirami. Yeknaba ningthau na. Sidi thumankre he. Miyam duna. Yeknabagi ningthau ase langthokre he. Amana. Phajaramani. Asigi khulang asidi. Asumna numit kharani haukhre haujiti nimai mamaga mapaga amuk leiminnabasu phangli. Ningthaugi machanupi atombiga suluhongli. Mayamba anidusu konungda pham achauba amamam paiduna ningthaugi machanupi amamamsu lauduna nungaina leikhre. Adubu nimaidi nungjaugi lengjumda magi nupi Rajkumari aduga yam nungsinana tongminnaduna leibak adugi phajaba mafamda koirami. Nungjaw miyam pumbana laigumna khanaduna magi chauraba laiseng ama sabirami. Chahi kharagi matung nimagi machanupi ama phangjaduna nungjawga sanajaduna yam nungaina amuk leikhirami.